Meitei Amadi Kuki Marakta Wari Sanaduna Athuba Matamda Manipur Mahosagi ing Tappa Hanjillaknaba Hotnagani Hairi. Ngasi New Delhi the Union Home Minister Amadi Minister of Cooperation Amit Shahna cheered Lauduna Pangtokiba Awang Bataki Central Amadi State Government ki Makok Tongba official Tongan Security Agency Singi Security Official Sing Yauna Pangtokiba High Level Security Review Meeting Aduda Amit Shahna Prime Minister Narendra Modi ki meeting makada leba asigi praja miyam punamapu ngak senduna kudung thiba thoktanaba thabak thorom kya paikhatuna lakli haina hai khibaga lunana Manipur da thokliba ethnic crisis asibu lakshenduna santi leinanaba gidamakta mathau tarabadi ahenba central forcing Manipur da thajingari sahi ama henjilaklaba ethnic crisis asina maram oiduna lanjenaduna relief camp singda ngasi phawba leidiba singidamak sana thaknanaba hidak langthak mathau taba khurimak Mari Lainaba authority na piga dabani haina Pongdok Padanatana relief camp the ladiba singidamak tasu Maru oina health amadi education gi Matau Taba Kudimak Paikat Kadabani haina Manipur Chief Secretary da akan instruction piki hairi Home Minister Amit Shah na Manipur tholiba ethnic crisis asida hingsa gi thawdok wathok singda sianaba miyoi kudimak ain gi oiba matik saba serak pigani amasong Athuba Matamda Meitei Amadi Kuki gi Marakta Wari Sanaduna Manipur tangdu letana ing Tappa Santi leba kunai ama oinanaba Hotnagani haina phongdokre hainasu Ministry of Home Affairs ki PIB na thadorpa cheron amana khangalak lei